Laingakna awatpa kaya melabasu masagi asengba yumda hanjinba yadaba asidagi hena waba lairoi haina Chief Minister Yumnam Khemchand nungaitaba phongdorakle wafamasi Chief Minister Scholar Student Rehabilitation Scheme gi makhada internally displaced student chatret ka yankhai marida academic session English ani kun manga kun taruki oina one time grant ki sent from yen thokpagi thoram da phongdokhibane Manipur laingak ki Department of Higher and Technical Education na sinduna Imphal West ke Kwakaithel da Imphal College ki Jubilee Hall da pangthokiba thoram aduda Chief Minister na makha taraduna state as the lairiba IDP mahiroi singidamak education da natana tongan ba skill development ga mari lainaba training sing pina ba thorang laire IDP mahiroi singbo skill development gi training piduna job placement pina ba hotnare loina na mahiroi singi lairiba talent thidoktuna makhoi gi damak Chanaba thabak thauram sing pangthokna ba hotnagani haibagi thajaba pikhi state asida lairiba fiba masina mahiroi sing da piriba chaitheng asi laingak na nungaitaba fawi haiba wafam Chief Minister na thamladuna community singi marakta lairiba thajanadaba asi lehandanabagi damak punna hotnaminaduna ing tappa amadi mahausagi punsida hanjinnaba hotnamina si haina apel tawkhi Tonganba company Karawari Sanazari skill development da angang singdu training torkanda job placement pibe yaba Kara Wari Sanazari ado athuba da yagani hai thajaba lerakanda matang sana school college singi satra singi list loina leirapanina madudagi talent hunt torkanda madu ai paktopa ngamnaba hona jage leibak sida hai tai tangdu leita dana thodiba thodong sing sina maroina satra satri singda Piriba Saitengsi, Sarkar, Pai Waikuinasu, Noaitaba, Adukimatik Pawi, Adubu, community, Sing Marakta, Lainadriba, Trust Visit Amalisi, Masim Makeup Toboda, Nasigi Miron Haizabatai, Waza Sing Sata Sati Sing, Puna, Hona Minarakanda, Ing Tapa Manipuram, Porpada, Punamak, Pai, the Lominasi.